October ki tang kun gani pan yum chaksim numit ki rasipol miyam da paudam jari numit kuding ki rasipol yenab gidamak ta subscribe ni bell notification icon nambiyo. Mesa rasi matha sagadauri adubu oija oita kanaba afaba oy. Brisha rasi kaya faba yaude adubu pandro leba thabak yagani. Mithun rasi afaba oy adubu imung manung mot tinaroy. Karkat rasi afaba oy adubu minadi yengsilli. Singha rasi afaba oy adubu inai pau haibasu leiri cheksillu. Kainya rasi kaya faba yaude adubu nungaiba pau di lei. Tula rasi afaba oy adubu hakchang di nungairoi. Vrishchik rasi afaba oy adubu arembada sel chatkadauri. Dhanu rasi kaya fabadi yaude jiva panba changadauri. Makar rasi kaya fabadi yaude imung manung shanti oigani. Kumbha rasi kaya fabadi yaude adubu anoba maru unagani. Mina rasi dasa pangde ungba sarangnaba wakhal thokte. Masing matang asil rasipol mayamda paudam jabal ojari yengbibu khudimukku thagat phongdokjari amadi numit khuding isani mobile phone notification lanabgidamata subscribe amadi bell notification icon